Chain KUKI NARCO terrorist Singa KHUTSHAMNARAGA Manipur MANGNABA MAKHA TANA SHILLAKLABADI KHANGBA MANGNABA LANKHIBA YAI HAIBASI KUKI INPI ITLF AMADI COTU na KHANGADABANI HAINA COCOMI coordinator SOMORENDRO THOKCHOM na Jackson wa thamlakli ngasi lamfel pata leiba COCOMI office ta pangthokpa paugi mifam amada wafam asi phongdokladuna SOMORENDRO na hai COCOMI na silaga ngarang chotkiba Manipur Kanba Khongchat ta Sharuk yakiba section khudingmakki miyam amade MLA ani bu ngamkhai leitena thagatpa phongdokle Khongchat Aduda mari lainana pangthokpa miyamgi mifam da lawkiba warip taret thabak to onthoknaba lengang na honabiyo karigumba miyamgi warip masi thabak to onthokpagi mahut lengang na tumin nation khrabade miyamgi akan ihau ama soidana lakhane aranba amadi semjin sajin bu wafam da KUKI NARCO terrorist singna saugatliba makoigi MLA tara phone na haiba ngamlaga lemhoriba ching amasung tamgi MLA singna karigi asengba haiba ngamdribano madam aduna thokliba irang asigi matangda center da akan wafam taksin biyo masiga iroinana lairiba aikoigi bureaucrat official singso mating leida ngang sakpagi matam oide madam aduna center government da akan wafam thambiyo haina ningsingjare mahagna makha taraduna hena fibum sokchin khiba ase mating leina ngangba ngamdaba amade aikoi masalgi marakta amata oibagi punsin watpagi achobo maram amasu oibe yai maram aduna aikhoigi leijariba bureaucrat official singsu mating leina ngangbagi matam oide government of India dadi thajaba amata leitre mahagna makha tana hai leingakna sabai yaroi haiduna athingba thamkhraba molnong khulda sagatliba RCC thong ase makha tana sagatle haibagi paw leide oirakliba fibam asida Manipur lenga ke chief secretary DGP amadi security advisor kari tawraga leibagi haibase hangningai oi masidasu natana Jiribam district ta maitai furuki yumsing thengkhang naina mai thariba khudakta thingnaba akanba thabok pahetkadabani ngarang chotkiba Manipur Kanba Khongchat ta Meeyamgi Meehut sing Sharuk yabinaba COCOMI na appeal tawkhibani Khongchat Aduda Meeyamgi Meehut sing na mapung fana Sharuk yaramnabade makoida thajaba hena thamnungkadabani Khongchat Aduda kari maramgi damak Meeyamgi Meehut sing na Sharuk Yakhidabano haibase Sengok-Haningi haina so SOMORENDRO na makha tana phongdokhi hojiksi yamna nungaitaba haitara khoina ngarang kaujaba haibadi sinjaba adugumba Khongchat Aduda Manipur da khoigi laiba khoigi minister MLA mayamna Sharuk yabiu haibada sumna kidi anikhak lakpiraga luraba tampham asida Manipur kannabagi thaudangdi aikhoi miyamna khanjabadi oi hairiba khoigi lusingbo oiba Meeyamgi Meehut oiba khoina lusinga satkadabani haibasi khoina khanjai adugumba Manipur Kanbai Khongchat Aduda makhoina yaukhdibase makhoi athubu matamda Sengdok Meeyamda Sengdok piraklagadi makhoigi ngakpibam thokpa haitare karigidamta yaukdibano haibri marang piragadi Meeyamna yamna khoi apenbadu oigani madu athubu matamda Sengdok pirangnaba khoi COCOMI site su Meeyamgi site gi khoi ningsingjari